Hi tourism. Handaksi hingon gi honaba daidi hameng macha khara pokpagi scenery ngaida video je matam chana upload tangomdre aduna ngasi je hameng sen bagi kudong chaw lawraga ngatang video mata macha amtang semjage na tawjabani aina hek panba share market ta invest tawda long term gi oina tawbi habda adugi matangda risks leite habagi si yamna chamamnabam le long term tawragasu maramdi market sida leiriba company mayam ji kayani ariba company mayam haidare ne matamdude amna hit chatkiba company mayam haidare ne multibagger oikiba haidare adumba company mayam daidi large cap mayam haidare ne adumba mayam hojik kano penny share oina leiba haidi zero da magi market value je zero da oikiba adumba mayam leitaba nate aduna share je correction tawda 50-60 bu correction tawragasu afaba company singjidi adum recover tawungami adubu kayani fundamental da strong malagasu manungda moi khara katukaran tawba haidare adumba share singdi correction tawra matungda recover je sungdaw tawngam gidaba jawi adu afaba company oragadi chahi ama ani chahi manga taruk fawba adum recover tawdabida haidare ne chang mada adum leiba haidare ne samna akoina lupa chama da leiru pose lupa yankai je minus chatkhre khala jiba ado 50% discount kano chakram tungda minus chakram tungda 50% manga matungda adum leibje chahi mari manga manga adum leibje yawe adu afaba company oragadi chahi manga minus chala leiruga simadu chahi taruk suba chahi da haidare ne ekta khanghaudana ekta tawraga 200-300% tuangba haidare na adumai na adum oigali adubu afaba company khanbase kamai khangadeno je kanamta khangpote aduna yaringai share singje akoigi tungbauda haidare ne leigadauba sungmunmulodaba company samnaida FMCG gi akoigi Hindustan Unilever gumba daidi Nestle gumba moisidi mutpe yabe khutongcha pang leite nago daidi Dabur gumba dagi Berico moisungba daidi Bajaj Finance gumba daidi Tata gyarasu TCS gumba daidi Tata Motor gumba moidi mutpe yabe chance re leite nago aduna market leaders oiba moi sigumba khara khallaga adaidi anauba nauna aipo lakpa kangu jingjidi yamna danger oije maramde moina market sida leidei je kayam kuina leigedei na tamgamde chahi amani gi manungda mutkiba yabe khutong chabsu le aduna IPO da invest tawe khallagadi yamda bida chatawraga daidi profit khara fangaga profit book tawraga haidare profit book tawra chatpagi adumba step ma je tawba daga oi adaidi adum risk lawgi haragadi adum lawbusu kaisubudi kaide ado paisa je tanbada koina tanbada wabani na sagi humang man tanjaraga invest tawo paisa oibni na manghan bada adugi wani aduna yaringaidi share je koina lupa lakh mari manga invest taw daragadi yamdrabda share je ina 10 habda adubu thamba yai adagidi lakh manga ki mathak oiragadi lakh 10 gi maya yoragadi share je kunmuk adum thamba yai paisa gi matung ina share masing ji hengat pe yai aduna share je company je masing yamingai share kundu company kunda invest tawre khalaji company ma mutkhaju company ani mutkhaju lemori batra pan haidare na adugi leila ko profit na adum balance tawra kana adum profit adum legedene daidi multi-bagger return bigi ba share mayam leina samna da aina janjan haiba Wipro gumba daidi Bajaj Finance gumba je hojik multi-bagger return pigraba chahi kungi manungsida adugumba share ngatani aduna share kun khanbadudagi share manga taruk tang haidare na manga taruk tang multi-bagger piba company oiram taragadi adum maduduna adum lempana konani haibagi motane na thamjaije aduna ne yamdrabda share je ani hungatang di tamaningde yamdrabda 10 gi mathak oigadamni adaidi mayamnadi mutual fund budi yam haine mutual fund jide shape budi yamna oi direct stock ta share market da direct invest taw budi kano da mutual fund gi apaba
ꯀꯩꯅꯣ ꯑꯃ ꯈꯜꯂꯒ ꯄꯣꯂꯤꯁꯤ ꯑꯃ ꯈꯜꯂꯒ ꯃ꯭ꯌꯨꯆꯨꯋꯦꯜ ꯐꯟꯗꯁꯨ ꯃꯌꯥꯝ ꯂꯩꯗꯅꯀꯣ ꯃꯣꯏ ꯃ꯭ꯌꯨꯆꯨꯋꯦꯜ ꯐꯟꯗꯁꯨ ꯑꯗꯨꯝ ꯄꯥꯔ ꯑꯦꯅꯝꯁꯦ 23 24 ꯄꯤꯕ 25ꯀ ꯄꯤꯕ 30ꯀ ꯄꯤꯕꯁꯨ ꯑꯗꯨꯝ ꯂꯩꯕꯅꯦ ꯄꯥꯔ ꯑꯦꯅꯝ ꯔꯤꯇꯔꯟꯁꯦ ꯑꯗꯨꯕꯨ ꯃꯥꯟꯗ ꯇꯧꯕꯒꯤ ꯈꯤꯇꯪ ꯁꯤꯌꯔ ꯃꯥꯔꯀꯦꯠꯀ ꯈꯔ ꯈꯦꯠꯅꯔꯤꯁꯦ ꯃꯉꯣꯟꯗꯗꯤ ꯕꯣꯅꯁꯀꯨꯝꯕ ꯁ꯭ꯄ꯭ꯂꯤꯠꯀꯨꯝꯕ ꯄꯤꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯗꯨꯝꯕꯗ ꯀꯩꯅꯣꯁꯤ ꯂꯩꯇꯦ ꯑꯗꯒꯤ ꯗꯤꯕꯤꯗꯦꯟ ꯄꯤꯔꯛꯄꯁꯤꯃꯁꯨ ꯂꯩꯇꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯒꯤ ꯃꯥꯒꯤ ꯔꯤꯛꯁ ꯂꯩꯇꯦ ꯍꯥꯏꯁꯤꯅ ꯑꯩꯈꯣꯏꯒꯨꯝꯕ ꯃꯆꯥ ꯃꯆꯥ ꯍꯥꯏꯇꯥꯔꯦꯅꯦ ꯔꯤꯇꯦꯂꯔ ꯃꯌꯥꯝꯒꯤ ꯄꯩꯁꯥꯗ ꯈꯣꯝꯖꯤꯜꯂꯒ ꯀꯝꯄꯅꯤꯁꯦ ꯑꯩꯈꯣꯏꯗꯤ 5 6 10 10 ꯑꯗꯨꯃꯥꯏꯅ ꯈꯛꯇꯪꯗ ꯇꯧ ꯉꯝꯃꯤꯅ ꯑꯩꯈꯣꯏ ꯄꯩꯁꯥ ꯌꯥꯝꯗꯕꯅꯤꯅ ꯑꯗꯣ ꯃꯣꯏꯗꯤ ꯀꯔꯣꯔ ꯀꯔꯣꯔꯗ ꯈꯣꯝꯖꯤꯜꯂꯒ ꯃꯌꯥꯝꯁꯤꯗꯩ ꯔꯤꯇꯦꯂꯔ ꯃꯌꯥꯝꯁꯤꯗꯩ ꯈꯣꯝꯖꯤꯜꯂꯒ ꯁꯤꯌꯔꯁꯦ 200 300ꯒꯤ ꯃꯊꯛꯇ ꯍꯥꯏꯇꯥꯔꯦꯅꯦ ꯀꯝꯄꯅꯤ 200 300ꯒꯤ ꯃꯊꯛꯇ ꯃꯣꯏꯅ ꯏꯟꯚꯦꯁꯁꯦ ꯃꯆꯥ ꯇꯧꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯅ ꯃꯌꯥꯝꯗꯨꯗꯤ ꯀꯝꯄꯅꯤ 200 300ꯗꯨꯗꯩ ꯀꯝꯄꯅꯤ ꯑꯃꯅꯤ ꯐꯦꯜ ꯑꯣꯏꯈ꯭ꯔꯒꯁꯨ ꯑꯗꯨꯝ ꯌꯥꯏꯗꯅꯀꯣ ꯑꯗꯩꯗꯤ ꯃꯣꯏꯗꯤ ꯂꯣꯡ ꯇꯥꯔꯝꯒꯤꯁꯨ ꯏꯟꯚꯦꯁ ꯇꯧꯒꯟꯗꯦ ꯍꯥꯏꯗꯤ ꯄ꯭ꯔꯣꯐꯤꯠ ꯕꯨꯛ ꯇꯧꯔ ꯆꯠꯄ ꯑꯗꯩꯗꯤ ꯃꯣꯏꯗꯤ ꯈꯔ ꯍꯩꯁꯤꯡꯕꯅꯤꯅꯀꯣ ꯃꯥꯏꯅꯁꯇ ꯂꯥꯛꯀꯗꯧꯔꯦ ꯀꯔꯦꯛꯁꯟ ꯂꯥꯛꯀꯗꯧꯔꯦ ꯍꯥꯏꯔꯗꯤ ꯃꯣꯏꯗꯤ ꯄ꯭ꯔꯣꯐꯤꯠ ꯕꯨꯛ ꯇꯧꯔꯒ ꯑꯗꯩꯗꯤ ꯑꯗꯨꯝ ꯇꯧꯕ ꯑꯗꯨꯝꯕꯗꯣ ꯑꯩꯈꯣꯏꯗꯤ ꯃꯥꯔꯀꯦꯠꯁꯦ ꯇ꯭ꯔꯦꯛꯁꯦ ꯇꯧꯕꯁꯦ ꯍꯩꯇꯦꯗꯅꯀꯣ ꯀꯔꯝꯕ ꯃꯇꯝꯗ ꯀꯌꯥꯝ ꯀꯨꯏꯅ ꯃꯥꯏꯅꯁ ꯆꯠꯀꯗꯣꯏꯅꯣ ꯀꯔꯝꯕ ꯃꯇꯝꯗ ꯄꯣꯖꯤꯇꯤꯞꯇ ꯂꯥꯛꯀꯗꯣꯏꯅꯣꯁꯦ ꯈꯪꯕ ꯉꯝꯗꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯁꯤꯌꯔ ꯑꯃ ꯀꯔꯦꯛꯁꯟ ꯇꯧꯔꯦꯕ ꯀꯔꯦꯛꯁꯟ ꯍꯥꯏꯗꯤ ꯃꯥꯏꯅꯁꯇ ꯆꯠꯂꯦꯕꯀꯣ ꯃꯥꯏꯅꯁ ꯆꯠꯄꯁꯦ ꯅꯨꯃꯤꯠ 2 ꯆꯠꯂꯦ 5 ꯆꯠꯂꯦ ꯑꯩꯈꯣꯏ ꯈꯥꯡꯉꯝꯅꯤꯀꯣ ꯑꯗꯒꯤꯗꯤ 4 ꯁꯨꯕ ꯃꯇꯝꯗꯗꯤ 20% ꯃꯨꯛꯀ ꯃꯥꯏꯅꯁ ꯆꯠꯂꯛꯑꯗꯤ ꯑꯩꯈꯣꯏꯗꯤ 20% ꯃꯨꯛ ꯍꯥꯏꯇꯥꯔꯦ ꯅꯨꯃꯤꯠ 4 5ꯅꯤꯗ 20% ꯃꯨꯛꯀꯁꯦ ꯍꯦꯛꯇ ꯀꯔꯦꯛꯁꯟ ꯇꯧꯕ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯂꯩꯕ ꯑꯗꯩꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗꯗꯤ ꯄꯥꯈꯠꯇꯅ ꯍꯦꯛꯇ ꯌꯣꯟꯊꯣꯛꯈꯤꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯩꯗꯤ ꯑꯩꯈꯣꯏꯅ ꯌꯣꯟꯊꯣꯛꯄ ꯅꯨꯃꯤꯠꯁꯤꯅ ꯑꯔꯣꯏꯕ ꯀꯔꯦꯛꯁꯟ ꯇꯧꯕ ꯑꯔꯣꯏꯕ ꯃꯥꯏꯅꯁ ꯆꯠꯄ ꯅꯨꯃꯤꯠꯁꯨ ꯍꯦꯛꯇ ꯑꯣꯏꯔꯝꯕꯁꯨ ꯌꯥꯎꯋꯦ ꯑꯩꯃꯛꯁꯨ ꯑꯗꯨꯝ ꯊꯣꯛꯈ꯭ꯔꯤꯅꯤ ꯑꯗꯨꯅ ꯑꯩꯅ ꯌꯣꯟꯊꯣꯛꯎꯔ ꯃꯇꯨꯡꯗ ꯄ꯭ꯂꯁꯇ ꯆꯠꯈꯤꯕꯁꯤꯅ ꯑꯗꯨꯝ ꯃꯌꯥꯝ ꯆꯠꯈꯤꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯅ ꯑꯩꯒꯤ ꯄꯣꯔꯠꯐꯣꯂꯤꯌꯣꯁꯦ ꯃꯥꯏꯅꯁ ꯆꯠꯂꯛꯑꯦꯅ 20% ꯍꯥꯏꯗꯤ ꯃꯥꯏꯅꯁ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯑꯇꯣꯡꯕꯗꯨꯗꯩꯅꯤꯀꯣ ꯆꯠꯂꯤꯁꯦ ꯆꯠꯄꯨꯗꯤ ꯑꯗꯨ 20% ꯃꯥꯏꯅꯁ ꯆꯠꯈ꯭रे ꯈꯜꯂꯁꯦ 100ꯒꯤ ꯃꯅꯨꯡꯗ ꯂꯨꯄꯥ 80 ꯈꯛꯇꯪ ꯉꯥꯏꯈ꯭ꯔꯦꯕ ꯍꯥꯏꯗꯤ ꯑꯦꯛꯖꯥꯝꯄꯜꯅꯤꯀꯣ 80 ꯈꯛꯇꯪ ꯉꯥꯏꯈ꯭ꯔꯦ 80 ꯈꯛꯇꯪ ꯉꯥꯏꯔꯦꯅ ꯀꯤꯅꯒ ꯌꯣꯟꯊꯣꯛꯈ꯭ꯔꯦ ꯌꯣꯟꯊꯣꯛꯄ ꯃꯇꯨꯡꯗ ꯀꯔꯦꯛꯁꯟꯁꯦ ꯂꯣꯏꯅ ꯑꯃꯨꯛ ꯑꯞ ꯇ꯭ꯔꯦꯟꯗ ꯑꯃꯨꯛ ꯂꯥꯛꯑꯦꯕ ꯑꯞ ꯇ꯭ꯔꯦꯟꯗ ꯂꯥꯛꯑꯀꯥꯟꯗ 85 ꯄꯤꯈ꯭ꯔꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯅ ꯍꯥꯟꯅ ꯁꯤꯌꯔ ꯑꯩꯉꯣꯟꯗ ꯂꯨꯄꯥ ꯄꯤꯕꯗꯦꯅ ꯈꯜꯂꯁꯦꯕ ꯁꯤꯌꯔ 100ꯅꯦ ꯂꯩꯔꯝꯗꯣꯏꯁꯤꯀꯣ 100 ꯂꯩꯔꯝꯕꯁꯤꯗ ꯁꯤꯌꯔ ꯂꯨꯄꯥ ꯄꯤꯔꯒꯗꯤ ꯂꯨꯄా 100ꯗꯤ ꯁꯤꯌꯔ 100ꯅꯦꯀꯣ ꯁꯤꯌꯔ 100 ꯂꯩꯔꯝꯕꯁꯦ 80 ꯈꯛꯇꯪ ꯄꯤꯈ꯭ꯔꯦꯅ 80 ꯄꯩꯁꯥ ꯈꯛꯇꯪ ꯌꯧꯔꯦꯅ ꯈꯟꯅ ꯑꯩꯅ ꯌꯣꯟꯊꯣꯛꯈ꯭ꯔꯦ ꯈꯜꯂꯁꯦꯕꯀꯣ ꯑꯗꯩꯗꯤ ꯃꯊꯪꯗ ꯌꯣꯟꯊꯣꯛꯈ꯭ꯔ ꯃꯇꯨꯡꯗ 85 ꯌꯧꯈ꯭रे ꯈꯜꯂꯁꯦꯕꯀꯣ ꯁꯤꯌꯔ 100ꯁꯤ ꯃꯃꯜꯁꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯅ ꯑꯃꯨꯛ ꯍꯥꯞꯇꯣꯏꯁꯦ ꯂꯨꯄꯥ 5 ꯑꯃꯨꯛ ꯍꯥꯞꯇ ꯌꯥꯔꯣꯏꯕ ꯑꯩꯒꯤ ꯍꯥꯟꯅ ꯂꯩꯔꯝꯕ ꯁꯤꯌꯔꯗꯣ ꯑꯃꯨꯛ ꯂꯩꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯗꯨꯅ ꯑꯃꯨꯛ ꯂꯩ ꯑꯃꯨꯛ ꯌꯣꯟ ꯇꯧꯕꯁꯦ ꯑꯩꯈꯣꯏ ꯔꯤꯇꯦꯂꯔ ꯃꯆꯥ ꯑꯩꯈꯣꯏ ꯃꯥꯔꯀꯦꯠꯁꯦ ꯇ꯭ꯔꯦꯛ ꯇꯧꯕ ꯉꯝꯗꯕ ꯍꯥꯏꯇꯥꯔꯦꯅꯦ ꯆꯥꯡ ナꯏꯅ ꯀꯩꯅꯣ ꯇꯧ ꯐꯣꯂꯣ ꯇꯧꯕ ꯉꯝꯗꯕ ꯑꯩꯈꯣꯏꯒꯤꯗꯤ ꯑꯗꯨꯝ ꯍꯣꯜ ꯇꯧꯔ ꯂꯩꯕꯁꯦ ꯍꯣꯜ ꯇꯧꯔ ꯂꯩꯕ ꯍꯥꯏꯁꯤꯁꯨ ꯑꯍꯥꯟꯕꯗ ꯑꯐꯕ ꯁꯤꯌꯔꯁꯤꯡ ꯈꯟꯕ ꯗꯔꯀꯥꯔ ꯑꯣꯏ ꯑꯗꯩꯗꯤ ꯁꯤꯌꯔ ꯌꯥꯝꯗ꯭ꯔꯕꯗ ꯑꯩꯈꯣꯏꯒꯤ ꯁꯥꯏꯖꯀꯤ ꯄꯣꯔꯠꯐꯣꯂꯤꯌꯣꯒꯤ ꯁꯥꯏꯖꯀꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯇꯥꯔꯦꯅꯦ ꯁꯤꯌꯔ ꯃꯁꯤꯡꯁꯤ ꯈꯔ ꯂꯩꯄ ꯈꯔ ꯌꯥꯝꯕ ꯗꯔꯀꯥꯔ ꯑꯣꯏ ꯑꯗꯒꯤꯗꯤ ꯀꯔꯦꯛꯁꯟ ꯈꯔ ꯇꯧꯔꯛꯄꯗ ꯑꯩꯈꯣꯏ ꯄꯥꯈꯠꯇꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯐꯕ ꯑꯩꯈꯣꯏ ꯏꯁꯥꯅ ꯌꯥꯝꯅ ꯆꯍꯤ 10 10ꯗꯤ ꯆꯠꯂꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯒ ꯂꯣꯏꯅꯅ ꯑꯩ ꯕꯦꯛꯒ꯭ꯔꯥꯎꯟꯁꯤ ꯌꯦꯡꯕꯤꯌꯨ ꯁꯤꯡꯅꯥꯡꯅꯤ ꯑꯗꯨꯝ ꯐꯖꯕꯅꯤ ꯑꯗꯒꯤꯗꯤ ꯑꯗꯨꯃꯥꯏꯅ ꯈꯜꯂꯒ ꯏꯟꯚꯦꯁ ꯇꯧꯈꯤꯕ ꯁꯤꯌꯔꯁꯤꯡꯅꯤꯅꯀꯣ ꯑꯩꯈꯣꯏꯅ ꯄꯥꯈꯠꯇꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯅ ꯉꯁꯥꯏ ꯍꯥꯏꯕꯗ ꯃ꯭ꯌꯨꯆꯨꯋꯦꯜ ꯐꯟꯒꯤꯗꯤ ꯔꯤꯛꯁ ꯂꯩꯇꯦ ꯍꯥꯏꯁꯤꯅ ꯔꯤꯛꯁꯇꯤ ꯂꯩꯔꯒꯁꯨ ꯃꯣꯏꯒꯤꯅ ꯐꯟ ꯃꯦꯅꯦꯖꯔ ꯌꯥꯝꯅ ꯑꯩꯈꯣꯏꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯍꯥꯏꯁꯦ ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯈꯪꯗꯕꯒꯨꯝꯕꯅꯤꯗ ꯍꯧꯔꯛꯇ ꯉꯥꯏꯔꯤꯕꯅꯤ ꯑꯗꯣ ꯑꯈꯪꯕ ꯃꯌꯥꯝ ꯐꯟ ꯃꯦꯅꯦꯖꯔ ꯃꯌꯥꯝꯅ ꯑꯗꯩꯗꯤ ꯄꯣꯔꯠꯐꯣꯂꯤꯌꯣꯗ ꯌꯥꯎꯔꯤꯕ ꯃꯣꯏꯒꯤꯗꯤ ꯁꯤꯌꯔꯁꯤꯁꯨ 200 300ꯒꯤ ꯃꯊꯛꯇ ꯌꯥꯎꯔꯦ ꯑꯗꯨꯅ ꯔꯤꯛꯁꯁꯦ ꯈꯔ ꯍꯟꯊꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯒꯤꯗꯤ ꯃꯣꯏꯗ ꯇꯧꯕꯒꯤ ꯑꯩꯈꯣꯏꯒꯤ ꯀꯥꯟꯅꯗ꯭ꯔꯤꯁꯦ ꯑꯩ ꯍꯥꯏꯈ꯭ꯔꯦꯅꯀꯣ ꯉꯁꯥꯏꯁꯨ ꯈꯔ ꯑꯃ ꯑꯗꯩꯗꯤ ꯃꯣꯏꯒꯤ ꯆꯥꯔꯖꯁꯤꯁꯨ ꯂꯧꯋꯦꯕ 1% 2% ꯑꯩꯈꯣꯏꯒꯤ ꯄꯩꯁꯥ ꯑꯩꯈꯣꯏꯅ ꯏꯟꯚꯦꯁ ꯇꯧꯔꯤꯕ ꯄꯩꯁꯥꯗ ꯃꯥꯏꯅꯁ ꯆꯠꯀꯦꯔꯥ ꯄ꯭ꯂꯁꯇ ꯆꯠꯀꯦꯔꯥ ꯃꯣꯏꯒꯤꯗꯤ ꯀꯛꯇ ꯌꯥꯗꯦ ꯍꯥꯏꯅ ꯃꯣꯏ ꯃꯦꯅꯦꯖꯔꯒꯤ ꯐꯟ ꯃꯦꯅꯦꯖꯔꯒꯤ ꯑꯩꯈꯣꯏꯒꯤ ꯀꯛꯇ ꯌꯥꯗꯦ ꯑꯗꯨꯅ ꯗꯥꯏꯔꯦꯛ ꯄ꯭ꯂꯥꯟ ꯑꯅꯁꯨ ꯂꯩꯔꯦ ꯍꯧꯖꯤꯛꯄꯨꯗꯤ ꯂꯩꯕꯨꯗꯤ ꯗꯥꯏꯔꯦꯛ ꯄ꯭ꯂꯥꯟ ꯑꯣꯏꯇꯥꯔꯁꯨ ꯃꯣꯏ ꯃ꯭ꯌꯨꯆꯨꯋꯦꯜ ꯐꯟ ꯍꯥꯎꯁꯀꯤ ꯃꯣꯏ ꯈꯔꯗꯤ ꯑꯗꯨꯝ ꯀꯛꯏꯅꯤ ꯑꯗꯨꯅ ꯑꯗꯩꯗꯤ ꯑꯩꯈꯣꯏꯅ ꯑꯄꯥꯝꯕ ꯁꯤꯌꯔꯁꯤꯡ ꯀꯝꯄꯅꯤꯁꯤꯡꯁꯨ ꯈꯟꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯂꯩꯇꯦꯅꯀꯣ ꯃꯣꯏꯗ ꯇꯧꯔꯒꯗꯤ ꯑꯗꯣ ꯑꯩꯈꯣꯏ ꯊꯕꯛ ꯌꯥꯝ ꯆꯤꯟꯗꯕ ꯍꯥꯏꯇꯥꯔꯦꯅꯦ ꯁꯨꯝ ꯌꯨꯝꯗ ꯁꯨꯝ ꯊꯕꯛ ꯏꯪꯈꯥꯡ ꯈꯔ ꯁꯨꯔ ꯁꯨꯝ ꯂꯩꯕꯒꯤꯗꯤ ꯃꯔꯛꯇ ꯁꯨꯝ ꯔꯤꯁꯔꯁ ꯇꯧꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯂꯩ ꯑꯗꯩꯗꯤ ꯁꯤꯌꯔ ꯀꯝꯄꯅꯤ ꯃꯌꯥꯝ ꯂꯩꯔꯤꯁꯦ ꯑꯩꯈꯣꯏ ꯅꯣꯡꯃꯒꯤ 10 10 ꯁꯨꯝ ꯀꯩ ꯍꯥꯏꯅꯤ ꯇ꯭ꯔꯦꯛ ꯁꯨꯝ ꯇꯧꯔꯒ ꯀꯩ ꯍꯥꯏꯅꯤ ꯁꯨꯝ ꯑꯦꯅꯥꯂꯥꯏꯁꯤꯁ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯐꯟꯗꯥꯃꯦꯟꯇꯦꯜ ꯑꯦꯅꯥꯂꯥꯏꯁꯤꯁꯁꯦ ꯁꯨꯝ ꯇꯧꯕꯗ ꯂꯩꯔꯤꯕ ꯀꯝꯄꯅꯤ ꯃꯌꯥꯝꯁꯦ ꯄꯥꯝꯗꯕꯁꯨ ꯃꯌꯥꯝ ꯌꯥꯎꯔꯝꯅꯤꯀꯣ ꯑꯗꯨꯅ ꯄꯥꯝꯗꯕꯁꯤꯡꯗꯣ ꯇꯣꯛꯊꯣꯛꯑꯒ ꯑꯄꯥꯝꯕ ꯃꯌꯥꯝꯗꯨꯗꯩ ꯈꯪꯒꯠꯂꯒ ꯐꯤꯜꯇꯔ ꯇꯧꯊꯣꯛꯑꯒ ꯑꯩꯈꯣꯏꯅ ꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ
ꯈꯟꯕ ꯍꯥꯏꯇꯥꯔꯦꯅꯦ ꯈꯜꯂꯒ ꯑꯗꯩꯗꯤ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯄꯣꯔꯠꯐꯣꯂꯤꯑꯣꯗ ꯀꯌꯥ ꯂꯩꯍꯟꯒꯦꯅꯣ ꯍꯥꯏꯕꯗꯣ ꯑꯗꯨ ꯇꯧꯔꯒ ꯑꯗꯨꯝ ꯏꯟꯚꯦꯁ ꯇꯧꯕꯗ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯆꯍꯤ ꯌꯥꯝꯗ꯭ꯔꯕꯗ 15 yearsꯇꯤ ꯇꯧꯍꯟꯅꯤꯡꯉꯤ ꯂꯣꯡ ꯇꯥꯔꯝꯒꯤ ꯑꯣꯏꯅꯀꯣ ꯑꯗꯩꯗꯤ ꯃꯗꯨ ꯇꯧꯕꯗ ꯑꯗꯨꯝ ꯏꯅꯥꯛ ꯈꯨꯟꯕ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯤ ꯂꯩ ꯑꯗꯨꯕꯨ ꯐꯠꯇꯕ ꯁꯤꯌꯥꯔ ꯈꯜꯂꯨ ꯇꯥꯔꯒꯗꯤ ꯍꯥꯏꯗꯨꯅꯤ ꯉꯁꯥꯏ ꯆꯍꯤ 35ꯁꯨ ꯃꯥꯡꯈꯤꯕꯒꯨꯝ ꯇꯧ ꯑꯗꯩꯗꯤ ꯁꯣꯝꯗ ꯄ꯭ꯔꯣꯐꯤꯠ ꯂꯥꯛꯇꯒꯨꯝꯁꯨ ꯇꯧ ꯑꯗꯨꯗꯩ ꯍꯧꯈꯤꯕ ꯃꯇꯝ ꯃꯥꯡꯈꯤꯕ ꯃꯇꯝꯗꯨꯗ ꯑꯃꯨꯛ ꯍꯜꯂꯛꯎ ꯌꯥꯕ ꯄꯣꯠꯇꯦ ꯑꯩꯈꯣꯏ ꯄꯨꯟꯁꯤꯁꯦ ꯑꯗꯨꯅ ꯌꯥꯝꯅ ꯈꯜꯂꯒ ꯍꯥꯏꯇꯥꯔꯦꯅꯦ ꯑꯃ ꯈꯪꯅꯕ ꯃꯤꯗꯁꯨ ꯍꯪꯒꯗꯕꯅꯤ ꯌꯥꯝꯅ ꯍꯪꯒꯗꯕꯅꯤ ꯑꯗꯨꯕꯨ ꯌꯥꯝ ꯍꯪꯉꯒ ꯃꯣꯏꯅ ꯍꯪꯉꯤꯕ ꯃꯤꯗꯨꯅ ꯍꯥꯏꯔꯛꯄꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯧ ꯍꯥꯏꯕ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯅꯣꯂꯦꯖ ꯑꯣꯏꯅꯕꯀꯣ ꯌꯨꯇ꯭ꯌꯨꯕꯇꯁꯨ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯌꯦꯡꯒꯗꯕꯅꯤ ꯑꯗꯩꯗꯤ ꯃꯌꯥꯝꯗꯨꯒꯤ ꯈꯟꯖꯤꯜꯂꯒ ꯏꯁꯥꯅ ꯑꯄꯥꯝꯕ ꯍꯥꯏꯇꯥꯔꯦꯅꯦ ꯂꯥꯁ ꯑꯔꯣꯏꯕ ꯗꯤꯁꯤꯖꯟꯗꯤ ꯏꯁꯥꯒꯤ ꯑꯣꯏꯒꯗꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯦ ꯑꯩꯅ ꯑꯗꯨꯝ ꯍꯥꯏꯕꯗꯣ ꯌꯥꯝꯅ ꯂꯥꯏꯔꯕ ꯁꯨꯐꯝ ꯅꯣꯝꯕꯝ ꯈꯪꯗ꯭ꯔꯕ ꯑꯗꯩꯗꯤ ꯋꯥꯠꯂꯤ ꯍꯧꯖꯤꯛ ꯃꯤꯁꯤꯡ ꯍꯦꯟꯒꯠꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯝ ꯋꯥꯔꯛꯈꯤꯅꯤ ꯑꯗꯨꯅ ꯍꯣꯠꯅꯕ ꯀꯟꯕ ꯍꯥꯏꯇꯥꯔꯦꯅꯦ ꯍꯤꯡꯒꯣꯜ ꯈꯣꯏꯔꯁꯨ ꯑꯃ ꯇꯧꯔꯁꯨ ꯇꯧꯔꯒ ꯁꯤꯌꯥꯔ ꯃꯥꯔꯀꯦꯠꯅ ꯑꯩꯈꯣꯏꯒꯤ ꯐꯨꯜ ꯏꯟꯚꯦꯁꯇꯔ ꯑꯣꯏꯅ ꯂꯩꯕꯗꯤ ꯌꯥꯕ ꯄꯣꯠꯇꯦ ꯑꯩꯈꯣꯏꯗꯤ ꯍꯧꯖꯤꯛ ꯄꯩꯁా ꯄꯥꯏꯗꯕꯅꯤꯅꯀꯣ ꯐꯨꯜ ꯏꯟꯚꯦꯁꯇꯔ ꯑꯣꯏꯒꯦ ꯍꯥꯏꯔꯒꯗꯤ ꯂꯨꯄꯥ 1,50,000 ꯍꯨꯝꯐꯨ ꯄꯥꯏꯕ ꯗꯔꯀꯥꯔ ꯑꯣꯏ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯂꯨꯄꯥ 5,000,000 10,000 ꯄꯥꯏꯔꯒ ꯇꯧꯕ ꯊꯕꯛꯁꯤꯗꯗꯤ 5,000,000 10,000 ꯐꯥꯎ ꯌꯧꯕ ꯄꯣꯠꯇꯦ ꯑꯩꯈꯣꯏꯅ ꯄꯥꯏꯔꯤꯁꯤꯗꯤ ꯑꯗꯨꯅ ꯍꯥꯃꯦꯡ ꯈꯔ ꯂꯣꯏ ꯍꯤꯡꯒꯣꯜ ꯈꯔ ꯀꯣꯏ ꯇꯧꯔꯒ ꯑꯗꯨꯗꯒꯤ ꯁꯨꯝ SIPꯒꯤ ꯇꯥꯏꯞꯇ ꯑꯉꯝ ꯃꯇꯝꯗ ꯍꯥꯏꯇꯥꯔꯦꯅꯦ ꯈꯔ ꯁꯨꯝ ꯍꯥꯞꯆꯤꯜꯂꯒ ꯇꯧꯖꯕꯅꯤ ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯏꯁꯥꯒꯤ ꯊꯕꯛꯇꯣ ꯑꯗꯨꯝ ꯇꯧꯕꯤꯌꯨ ꯇꯧꯅ ꯊꯥꯒꯤ ꯑꯣꯏꯒꯦꯔꯥ ꯆꯍꯤꯒꯤ ꯑꯣꯏꯒꯦꯔꯥ ꯑꯉꯝꯕ ꯃꯇꯝꯗ ꯑꯗꯨꯝ ꯍꯥꯞꯆꯤꯜꯂꯒ ꯍꯥꯏꯇꯥꯔꯦꯅꯦ ꯂꯣꯡ ꯇꯥꯔꯝꯗ ꯐ꯭ꯌꯨꯆꯔꯗ ꯍꯥꯏꯇꯥꯔꯦꯅꯦ ꯐ꯭ꯌꯨꯆꯔ ꯍꯥꯏꯅ ꯑꯩꯈꯣꯏ ꯍꯟꯅꯨꯔ ꯃꯇꯝꯗꯗꯤ ꯍꯦꯟꯃꯜꯂꯦꯀꯣ ꯍꯟꯅꯨꯗ꯭ꯔꯤꯉꯩꯗ ꯍꯥꯏꯇꯥꯔꯦꯅꯦ ꯏꯁꯥꯒꯤ ꯆꯍꯤ 95-50 ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯍꯥꯏꯇꯥꯔꯦꯅꯦ ꯌꯨꯝ ꯐꯖꯕ ꯑꯃ ꯁꯥ ꯉꯝꯕ ꯍꯥꯏꯇꯥꯔꯦ ꯑꯗꯩꯗꯤ ꯀꯣꯏꯕ ꯈꯣꯠꯄ ꯆꯠꯅꯤꯡꯕꯁꯤꯡ ꯆꯠꯄꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯣ ꯄꯩꯁꯥ ꯂꯩꯇ꯭ꯔꯗꯤ ꯌꯥꯗꯦꯅꯀꯣ ꯑꯗꯨꯝꯕꯒꯤ ꯑꯗꯒꯤ ꯊꯕꯛ ꯁꯨꯗ꯭ꯔꯁꯨ ꯑꯗꯨꯝ ꯑꯗꯨꯒꯤ ꯏꯟꯀꯝꯗꯨꯅ ꯑꯗꯨꯝ ꯐꯝꯃ ꯆꯥꯕ ꯌꯥꯕꯒꯤ ꯃꯑꯣꯡꯗ ꯑꯣꯏꯅꯕ ꯍꯥꯏꯇꯥꯔꯦꯅꯦ ꯍꯧꯖꯤꯛ ꯉꯁꯤ ꯋꯥꯕꯅ ꯇꯨꯡꯒꯤ ꯌꯥꯏꯐꯕ ꯑꯣꯏꯗꯣꯏꯅꯦꯅ ꯍꯥꯟꯅꯗꯩꯁꯨ ꯑꯗꯨꯝ ꯍꯥꯏꯅꯔꯤꯗꯨꯅꯤ ꯃꯌꯥꯝꯅꯁꯨ ꯉꯁꯤ ꯇꯨꯡꯁꯤꯟꯕꯁꯤꯅ ꯇꯨꯡꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯗꯣꯏꯅꯦꯅ ꯑꯗꯨꯝ ꯍꯥꯏꯅꯩꯗꯨꯅꯦꯕ ꯇꯨꯡꯁꯤꯟꯐꯝꯗꯨꯅꯦꯕ ꯂꯨꯔꯤꯁꯦ ꯑꯗꯨꯅ ꯇꯨꯡꯁꯤꯟꯐꯝꯗꯣ ꯁꯤꯌꯥꯔ ꯃꯥꯔꯀꯦꯠꯇꯁꯨ ꯑꯗꯨꯝ ꯈꯔ ꯇꯨꯡꯁꯤꯟꯕꯤꯌꯨ ꯃꯌꯥꯝ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯄꯨꯟꯁꯤꯁꯦ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯍꯥꯏꯇꯥꯔꯦꯅꯦ ꯋꯥꯗ ꯄꯥꯗꯕ ꯑꯃ ꯑꯣꯏꯃꯤꯟꯅꯔꯁꯦꯅ ꯑꯗꯨꯝ ꯍꯥꯏꯒꯦꯅ ꯇꯧꯖꯕꯅꯤ ꯑꯗꯨꯅ ꯃꯇꯥꯡꯁꯤꯗ ꯚꯤꯗꯤꯑꯣꯁꯤꯒꯤꯗꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩ ꯕꯦꯛꯒ꯭ꯔꯥꯎꯟꯁꯦ ꯌꯦꯡꯕꯤꯌꯨ ꯁꯤꯡꯅꯥꯡꯅꯤ ꯑꯩꯈꯣꯏ ꯇꯨꯔꯦꯟ ꯃꯄꯥꯟꯒꯤ ꯌꯥꯝꯅ ꯐꯖꯔꯕꯅꯤ ꯐꯖꯕꯗꯤ ꯑꯩꯅ ꯂꯩꯔꯤ ꯖꯒꯥꯁꯤꯗꯗꯤ ꯀꯌꯥ ꯐꯖꯗꯦ ꯃꯌꯥꯝ ꯀꯣꯏꯕꯒꯁꯨ ꯌꯥꯝ ꯂꯥꯛꯅꯔꯦ ꯌꯦꯡꯕꯤꯌꯨ ꯂꯩꯔꯤꯁꯦ ꯁꯣꯝꯗ ꯆꯠꯂꯒ ꯇꯨꯔꯦꯟ ꯃꯄꯥꯟꯂꯣꯝꯗ ꯌꯥꯝ ꯐꯖꯕ ꯂꯩ ꯑꯩ ꯇꯨꯡꯗ ꯉꯧꯔ ꯂꯩꯔꯤꯁꯦ ꯑꯩꯁꯤꯅ ꯍꯥꯃꯦꯡ ꯁꯦꯟꯕꯒꯤꯁꯤꯗ ꯂꯩꯕꯅꯤ ꯚꯤꯗꯤꯑꯣꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ